Lok Sabha election gi ahum suba tangka ki mikhal gi vote khombagi matam ngasi loiragani. Mikhal gi vote khombagi matam loisilakpaga loinana political party singi luchingba singna magi mirep oiriba singi damak laizabi thaduna vote khombagi thabak akanba maongda chathanari. Taraganipan suba Lok Sabha election lisingani kungamari gi ahum suba tangka ki mikhal gi vote lakliba me taret laibak pokpa numita thadanagadabane. Tangka gasi da tongan state tara amadi union territory Dadra amasung Nagar Haveli amadi Daman amasung Diu gi apunba constituency marifutara humdoida vote thadanagane. Lok Sabha election gi ahum suba tangka ki mikhal asi da Uttar Pradesh ki oina set tara yaubaga loinana Prime Minister Narendra Modi yauna tongan ba political party gi luching masingna state asida akanba maongda vote khomagi thabak chathari. Lok Sabha seat marifutara humdoi gi damak lakliba May taret laibak pokpan numit kay ayupong taret tagi numidang wairam pung taruk fawbabot thadanagani. Chhattisgarh gi oina ayupong taret tagi numidang wairam pung mga fawbabot thadanagani haidi.